tapna chathoklaklaga phamlammi rishi manakta prabab changsilaga hairui ware ayum halage hallo bam kaido koraino adoi mingdo korakana rishi no phetawna kaurinida nungsibagi laina pai khre amo hagolo nang le hoba yareba aiga jaslo chatlo yare rishi phagi amuk tawrei mari dogano misau changniba hingsa bi am lei hura laga photo kap togi lungba mi na marwala mi ambani hagolo se ai se aphawa mi ohenda do mi am leiba ai di cham mi ne celebrity oi janing de nupi ge viral chatlu badai yam ikai jena photo do nang lan loribo ai se hoju pho laude adoiraso nang ai nungsi natra ai su nang yam nungsiba mayam bari da nungsibagine chairise nungsibagine laknarise nungsibagine aina lona senarise laina sau langaga khon kadap na hairi ngasina ama hayeng na ama hojikna ama horena ama aibu hena ngauhangano penjada basakpamda lairiba laina da rishi nungsini yenglaga tari sau macha do ngak leiraga themduna laina bo puthoragle sport mafamdudai Haris halage haramlaga cycle do inthoklaklaga lagle ani do makha tana sanauri bado yaurtre yawning basu poklude makhongna ani do lambi da tabli chatminna duna lai rishina cycle do illaga lainana magi nakanda chatli noi ta macha lakpado ohobra laina ngakna kaida bol sanafamda nang senabala idu ohotrabo bem ibani toina punbase nangona yam chaibini adunani aina nangbu lakna loinarise aduga nangna di aise seran turan khanbiram doini laina chatlambado chap lepkhre sauna hairi yumgi mi kiraga aina nungsibase mirai ramadro aina nungsiri sidi aina lepi sidi ai kanam ta kide dadanu pa natro ai gidamak lepa ngamoidro nungsibasibo akiba mana hunok lamaga chatki haira Risi haifam khangdraduna mamit uisilaga khangli ngak tumin leiraga tapna mu hairi aina nang kaidongnungda mirai roi mirai ke wasleite hojik oiriba phibam sigi haibani nangdana punsigi lengdana khongpam chetpi oiduna layu dadagi nakta nang soidana thamgani bem aduga nang sibrastagi lapna layu ai pakhatpa faudaba nati pakhali nakoi di family na naksinamnina aduisu mathakta Sivraj ki mapaga mayambagana aibu yengsile haibasa nang khango lairaba aini kaisu tawba ngamde dada aigi nungsibase lairaba ina khunba anigi maraktagi lapna thambiyo nungsibagi mafamda khenaba pusinbirakano ai madugi khenabado masa khangde khangsu khangningde ai dada nungsi chana rishi makhutna amado lainagi makokta tapna nanbirei kapchepi oirakano hairaga aina ayam chingnare 12 exam hek loibaga aise hundoklamladi rishi noglei kanana hundoktoiba aina ro hundokamdoise lainari sida purei phagi matang sade bem nungsibase laidi nungsibase wai hayeng wai khoida leiraga nang wadanaba aisel paigige nangdi matik chaba misak amaso oyaningamgani nangi imungna madu ngamnaba nangso hono matamduda nangso khangkani tha khenabagi masak wadu hairaga rishi tumin laikre haifam sutoi thabak toba matik saba maramna mana kaisu tawdaba lairaba amabu nungsiduna adum leibase atangmani singnajabani wakhalda karigumba lainana thabak tawduna laikhrabadi mabu kaisu nungsibirak haina hauzik nungsirabasu matamdudadi magisu maga chanaba misak thirakani khenabado urakani haina fongdokjabani lainari sida pendaba mideng amaga tapna hairi aise thajadabra thajadunabo adum leigani ahongba naiba taibang palsida aigidi nungsiba amakhaktani ahongba leiroi adubu matamgi khongsatna kanana khangni aigi nungsibaduna hongdrabasu nungsijari mi mahakna hongkrabadi aina khamba ngamgadrane
Laina Rishina mabu thazadabadudha kari haigani haiba khangdre. Mathamoi manungdadi hainingba kayani chimbaldagi wahai ama phok thoklakidre. Rishi Laina na tumin laikibada amuksu nungaitre. Nangidamak ai leiri haiduna makhok pongna hairubaso. Hauzik oiriba phibam amadi lairarubana ngamdabani. Animak chalambado leple. Cycle do mataida insilaga thammaga Rishi changsilli. Laina gi manakta aduga themjinbire. Adumaina aswanbi oigano. Yamni strong oyo. Aina harise nangmu thazadaba nati. Khenaman basida dadase nupa thoktre. Ibani se yetpinaba masing yami. Chatpasu khurau thangi. Haina singna yetliba apan mapiriba mayamse. Thairaga nangse. Nakut paiduna soidana pugani. Nang matamdudadi nasana yana lauko. Wawa! Tungdagi khuba khuraga hairakpani. Anidusa sat onthoktuna yenglai. Haris Alvina gani. Harisna. Swaida romance tau leiramina. Noibani ta saunagano khatnagano thungdani kedaurage. Alvina na. Swaida kapnadana ge leirami. Nungbu nungshida akhoina trip loigradi ongi fangaroy. La oidra haisa. Kedong lakliba trip loirdi loiri nupimsu silani aiso. Alvina makhwang metlaga saptra maga loina lauri. Kariya! Haris thawai sa-sadana kumai. School kaba bit lainaba koibibani nang divima. Alvina sauna Haris po kaudu itane. Pay nang payba ngasidagi ne bye loinare. Amata ang sungkoy basa nupi na jar khangdi makal try to gi kaino. Pakang punsini phazan pusin bigano. Hayang wai khoi de layer kanda nang da ngam bani. Hauzik nang gi right late hey. My life, my rule, my decision khangidana. Amana tanai amana ngang lage ko chen cheli. Risiga Laina ga do nok thoragle ani dogi matawduda. Nong mahokibada khangaude. Sports loibaga exam tawkhre. Exam loibagi sport loibagi vacation oina numit 10 suti pi. 12 kidi matam laisilaktre. Mahi ko chen na bahораklaba matamni. Rishidi kadai masan hotnajaba nattana upai leite. Suti manungda mayum da loina leini. Nungthilgi pung ama khera helakpa dwaini. Rishi lairi ngahak yengduna leiri. Yumgi mapalda mi korokpagi makhol tarai. Maniga mamagadi leitaba tanjani. Rishi mapal thorai. Haris oirammi. Mapaga mamaga su yauri. Rishi mawon nokna. Baba imaso chango. Oh aina kaudabni ne. Rishi ngangi do tabide famdaba semli. Harisna. Hallo hairo hangrage. Hallo hairo ai hangrage. Chahi ani hena tinaraini ningthau khage ma matamdagi natraso Manipur democracy chatnaraba matamni ibani na tinaraise. Rishina kedongla ino hanro salo. Haris patpat ka khale. Nang na hairage hekta handong manbro. Haris ki mama da noklaga nakhoi ani sidine Mangol jauna. Isagi nakta lakta kuirena la ini ne. Nang so khoi de la khidre do. Baba hekta pharak daba. Haris ki mama mapana su risibu macha kum tawsabani. Mating so dum pangi. Rishi ikairabani tawbiba mayam sida. Mama na hairi. Nang di tuition ga amata tawdrabro. Ya dori bro. Nang tawdadana akhoi ama sisu satlo yadi ne. Rishina. Chaluna. Nangwanda khara paage tawbasida nang su chatluna. Harisna. Ivo course amumukti yawredana yare. Pass tawro loire. Position yawdrasu yai khoidi. Position lepa khuding doctor oini have lati. Mangol jauna. Aduni lepunu napagi sel mayam leiribo loidri pokso. Sira pok lem hongni. Harisna. Ai ipani yaribo chagi. Haurak lamdawni mai mapam chagi wa thiwaremse. Ichari siga wa tanagani laklaga. Rishi ingangakna. Ima aigidi career. Harisna. Bani khoi pamna IS oi. Long form da haragana I am single. Mangol jauna. Hey, natu thibirani bungo nangdi. Napana na kong itarabani. Nungdang da susu karibu toribano. Tajaningdabana. Pabdi kanana itu wari sanaba tabiu haigi. Imagro master legi di haidi. Machay romance yingsili. Ahal mana limdi. Mangol jaw tong libu khong tulok thoklaga harisa thomai. Chalo na wa tanagi isaga. Rishi no wakaldana. Mangol jaw haisine chap manabani.
ꯑꯩꯗꯤ ꯄꯦꯜꯂꯦꯗꯀꯣ ꯔꯤꯁꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕꯔꯣ ꯅꯅꯦꯒ ꯃꯥꯝꯃꯒꯗꯤ ꯆꯠꯊꯣꯛꯈꯤꯌꯦ ꯃꯥꯝꯃꯗꯣ ꯁꯤꯗꯩ ꯈꯔ ꯆꯠꯂꯒ ꯁꯤꯡꯈꯥꯏꯕꯝ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗ ꯊꯕꯛ ꯌꯥꯎꯕ ꯏꯅꯦꯅ ꯀꯩꯊꯦꯜꯗ ꯇꯥꯗꯗꯨꯕꯨ ꯌꯨꯝꯗꯨꯅꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦꯗ ꯕꯕꯥ ꯍꯥꯏꯔꯛꯂꯁꯨ ꯑꯃꯨꯛ ꯍꯟ ꯆꯠꯍꯜꯂꯔꯣꯏ ꯅꯪꯒꯤ ꯈꯨꯠꯇꯨꯗꯤ ꯐꯔꯕ꯭ꯔꯣ ꯆꯩꯅꯥ ꯑꯃꯃꯨꯛꯇꯤ ꯐꯥꯎꯔꯤ ꯐꯠꯇꯦꯗꯀꯣ ꯃꯤꯁꯤꯡꯁꯦ ꯉꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯄꯥꯞ ꯄꯨꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦꯗ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯃꯥꯡꯒꯣꯜꯖꯥꯎ ꯁꯥꯎꯒꯠꯂꯛꯏ ꯀꯩꯗꯧꯕꯒꯤ ꯑꯣꯟꯁꯤꯟꯅꯔꯣꯏꯗꯧꯔꯤꯕꯅꯣ ꯊꯦꯡꯅꯒꯗꯕꯅꯤ ꯅꯪꯅ ꯋꯥꯔꯤꯗꯤ ꯈꯪꯗꯅ ꯍꯩ ꯄꯪꯒꯅꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯕꯅꯤꯅꯦ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕꯗꯨꯅꯤ ꯅꯝꯗꯅ ꯂꯧꯒꯗꯕꯅꯤ ꯍꯩꯃꯥ ꯀꯩꯅꯣ ꯕꯕꯥ ꯋꯥꯔꯤꯗꯨ ꯑꯣꯟꯅꯗ꯭ꯔꯣ ꯍꯔꯤꯁꯅ ꯑꯁ ꯏꯃꯥ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨ ꯋꯥꯔꯤꯁꯦ ꯍꯧꯗ ꯉꯥꯏꯔꯤ ꯗ ꯑꯦꯟꯐꯥꯎ ꯌꯦꯡꯉꯨ ꯇꯨꯃꯤꯟꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯕꯥꯕꯥ ꯀꯝ ꯇꯨ ꯗ ꯄꯣꯏꯟ ꯃꯥꯡꯒꯣꯜꯖꯥꯎ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯅ ꯐꯠꯇꯕ ꯑꯣꯏꯕꯅꯤ ꯐꯪꯁꯨ ꯐꯪꯉꯣꯏꯅ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯏꯄꯥꯅ ꯆꯥꯎꯅ ꯂꯦꯞꯀꯅꯤ ꯏꯆꯥꯒꯤꯗꯃꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯅꯨꯄꯤꯃꯆꯥꯗꯨꯁꯨ ꯃꯇꯝ ꯋꯥꯠꯂꯤ ꯃꯍꯩ ꯂꯣꯏꯅ ꯇꯝꯂꯤꯕꯅꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯍꯥꯏꯌꯨ ꯏꯄꯥꯅ ꯁꯦꯜ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤꯅꯦ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯗꯨꯅꯅꯦ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯂꯦꯖ ꯇꯝꯊꯒꯦ ꯍꯥꯏꯕ꯭ꯔꯥ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯆꯥ ꯇꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯄꯥꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯅꯤꯗꯣ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ ꯏꯄꯥꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕ ꯂꯥꯏꯔꯕꯕꯨ ꯃꯤ ꯑꯣꯏꯅ ꯎꯗ꯭ꯔꯤꯕ ꯏꯃꯨꯡ ꯑꯅꯤꯗꯣ ꯃꯃꯤꯠꯇ ꯃꯣꯔꯣꯛ ꯆꯥꯏꯁꯤꯜꯂꯒ ꯃꯃꯤꯠ ꯊꯨꯞꯍꯟꯁꯤ ꯅꯪ ꯁꯦꯜ ꯄꯥꯏꯗꯕ ꯌꯥꯗꯕꯅꯤ ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯇꯝꯒꯗꯕꯅꯤ ꯅꯪꯅ ꯅꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯩꯔꯕ ꯃꯇꯝꯗꯅꯦ ꯏꯄꯥꯅ ꯏꯆꯥꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯀꯅꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯏꯆꯥꯅ ꯆꯤꯡꯂꯒ ꯄꯨꯔꯛꯀꯗꯕꯅꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄꯗꯥꯏꯗ ꯏꯄꯥꯅ ꯂꯣꯏꯅ ꯊꯦꯡꯅꯔꯅꯤ ꯍꯔꯤꯁꯇꯨ ꯈꯨꯕꯥꯛ ꯈꯨꯔꯛꯏ ꯁꯕꯥꯁ ꯄꯨꯔꯥ ꯐꯤꯂꯝꯅꯤ ꯍꯤꯠ ꯆꯠꯂꯦ ꯋꯥꯔꯤꯁꯤ ꯈꯨꯟꯅꯩꯗꯤ ꯃꯩꯒ ꯍꯧꯋꯦꯍꯦ ꯐꯤल्मꯗꯒ ꯇꯧꯕꯗꯣ ꯒꯥꯔꯤ ꯑꯃꯨꯕ ꯄꯔꯦꯡ ꯄꯔꯦꯡ ꯊꯧꯔꯛꯂꯒ ꯆꯩꯇꯨꯞꯀ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯍꯤꯔꯣꯒ ꯆꯠꯈ꯭ꯔꯦꯅ ꯊꯤꯔꯛꯇꯣꯏꯅꯦꯕ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯒ ꯍꯦꯔꯣꯅ ꯄꯥꯏꯔ ꯄꯥꯏꯔ ꯂꯪꯕꯗꯣ ꯑꯁ ꯌꯦꯡꯅꯤꯡꯗꯦꯗ ꯑꯗꯨꯏ ꯁꯤꯟꯗꯣ ꯄꯛꯇꯧ ꯃꯥꯟꯗꯦꯕ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯣ ꯑꯃꯨꯛꯀꯁꯨ ꯂꯪꯉꯛꯏ ꯃꯃꯥꯗꯤ ꯏꯁꯧ ꯂꯥꯡꯉꯤ ꯍꯔꯤꯁꯀꯤ ꯀꯥꯔꯟꯗꯨꯗ ꯍꯟꯗꯛꯇꯤ ꯍꯔꯤꯁꯇꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯃꯥꯅ ꯆꯩꯔꯛꯄꯗꯩ ꯍꯥꯏꯌꯣꯅꯦ ꯏꯄꯥꯗ ꯏꯀꯥꯏꯒꯅꯨ ꯏꯆꯥ ꯅꯨꯄꯥ ꯆꯥꯎꯄꯣꯛ ꯑꯅꯤ ꯂꯩ ꯍꯥꯏꯗꯨꯅꯅꯦ ꯏꯄꯥꯗꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤꯅꯦ ꯔꯤꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯄꯥꯛ ꯍꯦꯛ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯖꯗꯦ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩ ꯍꯔꯤꯁꯇꯣ ꯈꯔ ꯀꯥꯔꯟ ꯉꯥꯡꯖꯔꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧꯗ ꯆꯪꯁꯤꯜꯂꯒ ꯂꯦꯡꯒꯣꯜꯂꯛꯏ ꯅꯨꯡꯁꯤꯅ ꯇꯞꯅ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩꯁꯨ ꯇꯧꯗꯣꯏꯅꯤ ꯄꯨꯟꯁꯤꯒꯤ ꯏꯕꯥꯅꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯀꯥꯏꯅꯕꯁꯨ ꯉꯝꯃꯣꯏ ꯅꯪ ꯅꯠꯇꯕ ꯃꯔꯨꯞ ꯑꯃꯠꯇ ꯑꯩ ꯇꯤꯟꯅꯅꯤꯡꯗꯦ ꯂꯣꯏꯅꯅꯤꯡꯗꯦ ꯅꯪꯅ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯃꯄꯣꯛꯁꯦ ꯅꯪꯒꯤ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯨꯡꯁꯤꯕ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯔꯤꯁꯤ ꯍꯔꯤꯁꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯉꯥꯏꯍꯥꯛ ꯁꯥꯎꯅꯅꯤ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯅꯅꯤ ꯊꯤꯅꯁꯨ ꯉꯥꯡꯅꯅꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯁꯦꯡꯕ ꯃꯔꯨꯞꯀꯤ ꯃꯐꯝꯗꯗꯤ ꯁꯥꯎꯅꯕ ꯉꯥꯡꯂꯁꯨ ꯁꯥꯎꯕ ꯉꯝꯂꯣꯏ ꯐꯥꯒꯤꯗꯨꯝ ꯇꯥꯊꯣꯔꯛꯀꯅꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯆꯥꯡꯗꯝꯅꯕ ꯋꯥꯒꯅꯤ ꯔꯤꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯝꯃꯤ 12 ꯄꯔꯤꯈ꯭ꯌꯥꯁꯦ ꯂꯣꯏꯔꯒ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯍꯟꯗꯨꯅ ꯁꯤꯖꯤꯟꯅꯗꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕꯗ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝ ꯑꯃ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯒ ꯑꯇꯩ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯥꯅ ꯈꯟꯖꯔꯤꯕꯗꯨꯃꯛ ꯍꯔꯤꯁꯀꯤ ꯃꯄꯥꯅ ꯊꯨꯡꯍꯟꯒꯅꯤ ꯅꯤꯡꯍꯟꯅꯗꯨꯅ ꯆꯠꯀꯅꯨ ꯍꯥꯏꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯗꯨꯅ ꯃꯃꯥꯟꯅꯕ ꯀꯌꯥꯒꯨꯝ ꯀꯔꯤꯒꯤ ꯂꯩꯅꯤꯡꯂꯣꯏ ꯂꯩꯅꯤꯡꯂꯤꯕꯅꯤ ꯑꯦꯛꯖꯥꯝ ꯑꯆꯧꯕ ꯃꯌꯥꯝ ꯊꯥꯔꯒ ꯊꯕꯛ ꯇꯧꯅꯤꯡꯂꯤꯕꯅꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯀꯌꯥꯁꯦ ꯀꯔꯤꯒꯤ ꯑꯣꯏꯅꯤꯡꯗꯅꯤ ꯍꯣꯠꯅꯔꯕꯁꯨ ꯉꯝꯒꯅꯤ ꯑꯣꯏꯒꯦ ꯍꯥꯏꯅꯕꯨ ꯈꯜꯂꯕꯗꯤ ꯑꯗꯨꯕꯨ ꯔꯤꯁꯤ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯍꯩ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯝꯃꯒꯗ ꯋꯥꯍꯟꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯑꯆꯧꯕ ꯊꯕꯛꯁꯤꯡꯗ ꯇꯥꯟꯅꯅꯕ ꯃꯈꯥ ꯇꯥꯅ ꯇꯝꯂꯨꯕꯗ ꯋꯥꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯅꯥꯎꯅꯨꯄꯥꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯍꯔꯤꯁꯀꯤ ꯃꯄꯥꯅ ꯍꯣꯠꯅꯕꯤꯒꯦ ꯑꯄꯥꯝꯕ ꯇꯧ ꯍꯥꯏꯔꯤꯕꯁꯨ ꯔꯤꯁꯤ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯆꯠꯅꯤꯡꯗ꯭ꯔꯦ ꯃꯔꯝꯁꯤꯡꯅ ꯃꯍꯥꯛ ꯆꯥꯅꯕ ꯁꯤꯟꯐꯝ ꯃꯆꯥ ꯑꯃꯗꯒꯤ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯣꯏꯈ꯭ꯔꯦ
ꯑꯅꯤꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯔꯛꯇꯨꯗ ꯔꯤꯁꯤ ꯂꯩꯅꯥꯡ ꯑꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯁꯤꯜꯂꯛꯂꯤ ꯊꯃꯣꯏ ꯑꯅꯤꯗꯨꯗꯤ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯍꯧꯅꯔꯤ 12ꯀꯤ ꯃꯇꯝ ꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯂꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯂꯣꯏꯒꯗꯕ ꯃꯇꯝ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯤ ꯔꯤꯁꯤ ꯂꯩꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯂꯩꯗꯣꯏꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯄꯨꯡ ꯍꯥꯏꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯌꯨꯔꯥ ꯀꯩ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯔꯤꯁꯤꯅ ꯐꯠꯊꯜꯂꯤ ꯕꯔꯗꯦ ꯂꯩꯅꯥ ꯂꯠꯂꯠ ꯇꯧꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯗꯗꯥꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯏꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯄꯨ ꯑꯩꯅ ꯈꯪꯗꯕ ꯌꯥꯕ꯭ꯔꯣ ꯅꯪꯒꯤ ꯋꯤꯁꯀꯤꯗꯃꯛꯅꯤ ꯑꯩꯅ ꯊꯦꯡꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯍꯥꯏꯗꯣꯛꯇꯕ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯅꯤꯡꯉꯤ ꯑꯩꯁꯨ ꯑꯇꯥꯡꯕ ꯄꯣꯠꯅ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯔꯒ ꯑꯗꯨꯕꯨ ꯗꯗꯥꯗꯤ ꯄꯤꯕ ꯉꯝꯗꯦ ꯑꯗꯣ ꯍꯌꯦꯡ ꯗꯗꯥ ꯅꯪꯒ ꯎꯅꯅꯤꯡꯉꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤꯕ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯜꯂꯤꯕ ꯍꯦꯟꯅ ꯆꯤꯡꯁꯤꯜꯂꯤꯕ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜꯅꯗꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕꯅꯤ ꯗꯗꯥ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯌꯥꯝ ꯀꯜꯂꯛꯏ ꯔꯤꯁꯤ ꯂꯛꯅꯔꯛꯏ ꯅꯨꯡꯁꯤꯔꯒ ꯑꯩꯉꯣꯟꯗ ꯅꯍꯥꯟꯒꯩ ꯅꯪꯒꯤ ꯕꯔꯊꯗꯦ ꯗꯦꯠ ꯐꯥꯎ ꯍꯥꯏꯗꯣꯛꯇꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯣꯛꯇꯕ ꯅꯠꯇꯦ ꯍꯌꯦꯡ ꯑꯩꯁꯨ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯇꯧꯔꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯒ ꯑꯩ ꯄꯤ ꯇꯥꯍꯜꯂꯤ ꯀꯞꯍꯜꯂꯤ ꯄꯤꯗꯨ ꯇꯩꯊꯣꯛꯅꯤꯡꯉꯤ ꯀꯞꯆꯦꯠꯄꯤ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯉꯤꯗ ꯐꯥꯒꯤ ꯍꯦꯟꯃꯜꯂꯤ ꯐ꯭ꯂꯠ ꯇꯧꯕꯗꯣ ꯐ꯭ꯂꯠꯁꯨ ꯇꯧꯗ꯭ꯔꯦ ꯔꯦꯁꯤꯌꯣꯂꯣꯖꯤꯁꯨ ꯇꯥꯛꯇ꯭ꯔꯦ ꯚꯥꯏꯇꯥꯃꯤꯟ ꯑꯥꯔꯁꯨ ꯀꯅꯥꯝꯇꯗ ꯄꯤꯊꯛꯇ꯭ꯔꯦ ꯔꯤꯁꯤꯇꯣ ꯚꯥꯏꯔꯁꯁꯨ ꯁꯟꯗꯣꯛꯇ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯣꯖꯩ ꯃꯄꯨ ꯂꯩꯕꯗꯩ ꯑꯗꯨꯁꯨ ꯐ꯭ꯂꯠꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯃ ꯐ꯭ꯂꯠ ꯃꯔꯨꯅ ꯊꯣꯝꯃꯒ ꯋꯥꯟꯊꯍꯜꯂꯒꯦ ꯑꯗꯨꯒ ꯀꯩ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯍꯥꯏꯔꯒꯦꯗ ꯀꯗꯔꯗꯤ ꯔꯤꯁꯤ ꯅꯣꯛꯂꯒ ꯄꯨꯡ ꯌꯦꯡꯉꯤ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯔꯝꯃꯤ ꯇꯥꯒꯗꯕ 12 ꯋꯥꯔꯤꯗꯨ ꯁꯥꯟꯅ ꯋꯥꯆꯦꯞ ꯆꯪꯂꯒ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ 12 ꯆꯞ ꯆꯥꯅ ꯇꯥꯕꯒ ꯂꯩꯅꯥꯗ ꯊꯥꯖꯤꯜꯂꯤ ꯍꯦꯄꯤ ꯕꯔꯊꯗꯦ ꯇꯨ ꯃꯥꯏ ꯁ꯭ꯄꯦꯁꯤꯌꯜ ꯁꯝꯋꯥꯟ ꯕꯦꯝ ꯅꯪꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯤꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯪꯒꯤꯗꯃꯛ ꯑꯃꯗꯤ ꯏꯕꯥꯅꯤꯒꯤꯗꯃꯛ ꯗꯗꯥꯅ ꯃꯥꯡꯒꯣꯜ ꯅꯤꯖꯒꯦꯀꯣ and I hope we will spend the rest of our lives together as husband and wife, not as a boyfriend and girlfriend. Leirang na chom ning TV nuzagi na pada tangzabi ikun na hektuna ikut mana chillagi nangi yet ki na pada naso mana tangjabada urabadi haini mapu palabi midarunu ngamjade khwaidukna atangbagi phazaba leiduna magi birthday gi khodol tamlubaso leiningi magi damak karigumba amadi manidagi sel lauraga leisira khalli amuksu khalli nungsibada atangba pot pinaga hena magun hengat kadrani haina isam samba mamal yaudaba ama pirabaso nungsibaduna asengba oirabadi icham chamba khodol duna penthokigani maduna mamal so khwaidagi leiba hengani rishi magi leisaba phiroldo tanan setli Mensata solid casual oiba white color gido ngarang na iron tawduna thamkhrabani madu laukthokduna litsilli khudang duma hypothetically first button ani do lauktholaga stylish oihalli khudang da matam kya dagi sizinaraglaba gari duma tanan sizilli cream color gi casual pen duma setli white shoes amaga matching oikre pariba dress do masam du sit nana mapop kahenda hatli ngahan makhaidagi ngasini hena ilembemkhre angang sumande pakhang macha mapung phari seliba chariba singduna angang malhandabani nokphet satawe mingselda masagi sakpham yengzaraga ayuki sak hektokpadagi kiriba mayam da ubada manina hangli ngasai kiri mayam sina kadai satoriba masam da habet semna khumai sum haris ka nga koirunge tawbani da Sakiri sida nokni yenglaga nubi unaba satpa man kheda nene di rishi nokthori nong fadok ni nene unagadabani ado thengna di hansilakano ko hoinene se manam namo rishi manam namlaga loishillaga cycle thodokre
ꯄꯛꯆꯗꯕ ꯇꯧꯗꯦ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯁꯥꯏꯀꯜꯗꯨꯗ ꯆꯠꯄꯗ ꯍꯦꯟꯅ ꯑꯗꯨꯝ ꯄꯛꯆꯈ꯭ꯔꯦ ꯆꯃꯟꯈ꯭ꯔꯦ ꯆꯪꯕꯁꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯔꯣꯁ ꯕꯨꯀꯦ ꯑꯃꯁꯨ ꯁꯥꯏꯀꯜꯗꯨꯒꯤ ꯕꯥꯁꯀꯦꯠꯇ ꯍꯥꯞꯂꯒ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯊꯧꯔꯛꯂꯤ ꯁꯥꯏꯀꯜꯗꯣ ꯁꯣꯝꯗ ꯂꯩꯅꯥꯒꯤ ꯐꯦꯃꯤꯂꯤꯗꯤ ꯒꯠ ꯂꯩꯕ ꯏꯃꯨꯡꯅꯤ ꯅꯥꯏꯇꯣꯝ ꯌꯥꯎꯁꯕꯤ ꯃꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯍꯣꯇꯦꯜ ꯋꯥꯏꯗꯨꯅ ꯆꯥꯎꯅ ꯁꯤꯜꯂꯤ ꯃꯄꯥꯅ ꯑꯃꯗꯤ ꯃꯕꯨꯡꯅ ꯍꯥꯟꯅꯅ ꯃꯆꯟꯅꯨꯄꯤꯗ ꯈꯪꯍꯟꯗꯦ ꯂꯩꯅꯥꯗꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯇꯧꯗꯣꯏꯕꯣꯏ ꯅꯤꯡꯖꯩ ꯕꯔꯗꯦ ꯄꯥꯔꯇꯤꯗꯣ ꯍꯣꯇꯦꯜꯗ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯜꯂ ꯊꯣꯛꯂꯛꯄꯅꯤ ꯔꯤꯁꯤꯒ ꯎꯅꯅꯕꯒꯤꯗꯃꯛ ꯃꯕꯥꯅꯤꯅ ꯍꯥꯏꯅꯕ ꯃꯐꯝꯗꯨꯗ ꯂꯥꯛꯏ ꯂꯩꯅꯥ ꯍꯥꯟꯅ ꯌꯧꯔꯛꯂꯦ ꯃꯐꯝꯗꯨꯗ ꯃꯤꯅꯠ 5ꯃꯨꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯔꯤꯁꯤ ꯌꯧꯔꯛꯂꯦ ꯂꯩꯅꯥ ꯍꯥꯟꯅ ꯉꯥꯏꯖꯔꯒ ꯂꯩꯔꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯔꯣꯁ ꯕꯨꯀꯦꯗꯨꯗ ꯂꯩꯅꯥ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯔꯤꯁꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯨꯀꯦꯗ ꯂꯩꯅꯥꯗ ꯄꯤꯔꯛꯏ ꯍꯦꯄꯤ ꯕꯔꯊꯗꯦ ꯄꯤꯔꯛꯂꯤꯕ ꯂꯩꯗ ꯇꯞꯅ ꯂꯧꯗꯨꯅ ꯃꯃꯣꯟ ꯅꯣꯛꯆꯩ ꯑꯄꯦꯟꯕ ꯃꯤꯅꯣꯛꯅꯤ ꯍꯔꯥꯎꯕ ꯁꯛꯐꯝꯅꯤ ꯅꯨꯡꯉꯥꯏꯕ ꯃꯃꯤꯅꯤ ꯇꯥꯔꯤꯕꯗꯣ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯖꯕ ꯃꯇꯧꯗ ꯄꯦꯟꯈ꯭ꯔꯦ ꯔꯤꯁꯤꯁꯨ ꯇꯣꯉꯥꯟꯅ ꯄꯨꯔꯛꯄ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯃ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯂꯞ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯌꯦꯠꯀꯤ ꯅꯥꯠꯄꯗ ꯆꯤꯟꯕꯤꯔꯛꯂꯒ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯄꯥꯜꯂꯦ ꯍꯥꯏꯕ ꯇꯥꯑꯕꯅꯤꯀꯣ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡꯁꯤꯅ ꯅꯪꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯁꯦ ꯂꯩꯅꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯄꯥꯈꯨꯝ ꯂꯩꯇ꯭ꯔꯦ ꯃꯉꯣꯟꯗ ꯏꯄꯦꯟꯗ ꯄꯦꯟꯖꯔꯦ ꯃꯥꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯒꯤꯐ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯀꯅꯥꯝꯇꯁꯨ ꯄꯤꯗ꯭ꯔꯤ ꯑꯍꯥꯟꯕꯅꯤ ꯂꯣꯏꯅꯃꯛ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜꯗꯤ ꯑꯩ ꯅꯐꯝꯗ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯂꯩꯅꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯔꯤꯁꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯆꯝꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯁꯦ ꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯑꯩꯒꯤ ꯏꯐꯝꯗ ꯗꯗꯥꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯈꯨꯗꯤꯡꯃꯛ ꯃꯒꯨꯟ ꯂꯣꯏꯅ ꯂꯩ ꯑꯩꯉꯣꯟꯗꯗꯤ ꯃꯍꯧꯁꯥꯒꯤ ꯇꯁꯦꯡꯕ ꯇꯈꯦꯜꯂꯩꯅꯤ ꯈꯨꯠꯁꯦꯝꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯐꯖꯔꯒ ꯇꯒꯠ ꯇꯦꯛꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯇꯝ ꯃꯥꯅ ꯀꯨꯏꯁꯤꯟꯈꯤꯕꯗ ꯈꯨꯏꯖꯤꯜꯂꯛꯀꯅꯤ ꯑꯗꯣ ꯕꯦꯕ ꯗꯗꯥ ꯅꯪꯒꯤ ꯅꯥꯞꯄꯗ ꯉꯁꯤ ꯆꯤꯜꯂꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯁꯦ ꯈꯨꯏꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯅꯅꯥꯛꯇ ꯑꯗꯨꯝ ꯊꯝꯃꯨꯀꯣ ꯃꯥꯡꯍꯟꯗꯅ ꯂꯪꯊꯣꯛꯈꯤꯅꯨ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯅꯨꯡꯁꯤꯅ ꯊꯝꯃꯨꯀꯣ ꯃꯥꯡꯍꯜꯂꯨꯏ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤ ꯈꯨꯗꯝꯅꯤ ꯗꯗꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯆꯦꯛꯁꯤꯟꯅ ꯊꯝꯖꯒꯦ